Krumzari, Times of Manipur TOMTV The Morning Talk Raising the Voice Meng Tabiru Sing Han with Taram Noksari. Haji Poggi and Angasi Ponyo Pauses in the Karikari Power of Han Kaminasi, Han Badala University, Lamjingba Times, the Pongi Basi, Punsikan Bahai Kwaidiki Maruni, Miamna, Public Curfew, Sogot Piu, Siam. Imakatelahum, Mars Kunma Forward Tinjin Cre, COVID-19 Git, Lyong Riba Muema, Tiva Kankidre. Moreda, Menmadagi Naro, the China, Tanaba Polam Sing, Pushilak Bating, Batam Cre. Kokomina Awabataraba, Chachaki Kunzas in the Mating Pankre, Chasataleba, Police Station, Soli, Mapangal, Kalanbu, Kunzasing. Matangla Rivasi, Israel Express, Azula Rivasi, Temporary Market, Amasu Imagatel. Mangani Tinjin Cre, Lantumdi, Sidru Maka election Bayai, quite the Maru everybody, Mubegi Tawai Kanbani, Chief Minister. Nirbhaya Bu Gang Rapsata do not hat with the Chenaba, Mu Mari, Tihar Jelda, Toria, do not hat Cre, Say Kuningi. Mars Kunbu, Nirbhaya, Nayai Divas, Sanas Dingshingani, Asa. Matangala Rivasi, Koi Sangai Express, Kimuru Pau, Amuna Koi Chamani, Mateng Pangaduna, I coin a Puna COVID-19 Tangnamin CCM, Maru Bakatel, Punamak mit Mangani Tinjin Cre. Baruni, Amashung, Serau Sinkaba, Tinjin Cre. Rapis Mari, Fachito Raga Hat Cre. Matangala Rivasi, Koi Pongnapam da, India. Confirm case masing tani kuntra tarukta khangeng hangat kre. Prime Minister na State Pumbagi CM Health Minister Singa video conferencing da wari sana kre. COVID-19 ngalthokna ba ekhoi machel amaga wakhal taminaduna section lemina Chief Minister. Health ki equipment ta awat pa leirebasu khunai gi oina leijeraga ngakpigani lanai oina leijeraga thaurang tori official. Coronavirus bayok na ba government amasung non government sing na pakhale ba thabak sing Government Mars Kunmanga Pauba, Quirambal Ketel, Home Tinjin Cre, Apil Canade, Ketel, Pum, Oil Pumps in Mina Cricket in a key. Batangala Ribasi Irebak the Pop, Irebak Pop, Pongibasi Yakri, Housikidi, Lantum Semilon the Gidi, Maybe Punsikan Ba, Hen Maru Oil, Minister. Nirbhaya Gang Rep the Chenaba, Mui Mari, Pasito to the Hat Cre, Asib Haksang, Munga Sinacre. Corona Toknaba, Torang, Karakana Packet View or Ibobi. Batangala Rivasi, Sanalebak, Pausi the soup, COVID Kimatang Sound Yore, COVID-19, Manipuyanga, Lebak Pumba, Irang Langle, employed Tankai Amam, Opiskan, Abakangan Cre, Manipuri Ketel Amba, Mars Kumanga Forward Tinglagani, no Mada Chang Riada Polam Sing, Awat Paleheloi, Chief Minister. Private School Mangada, Quarantine Facilitated Center, Hanganba Yadu Haduna, School Mamanga Protest Tokre. Manipur Baban, COVID Kizikin Toranotre. Matangla Rivasi, Huelan Pau the Su, Queramban Imakatel, Yauna Moro Bakatel Sing, Mars Kunmanga Forward Tinkre, Queramban Bonakatel Humkada, Amat Papino Leramating Nabadagi, CM Saukre, Employee Sing, Palina and the Tabak Kahan Nabakangan Cre. Coronavirus na India the Sian Kibamui, Manga Sure upon Makes, Sani Manipuma Panjore. Miam na Yumgi Mapanda, Toktanaba, Governor Apil Torokdi. Matangla Rivasi, Narol Getodang the sea. The phone libasi, Mars Kunitoida, Barat Senmatun Koriba, Public Curfew, My Pahansi, Barki Wang the Leba, Manipuri Masasing Mating, Sarkana Pangani, Details Sing Pishan Bureau Chief Minister. Nirbhaya Gang Repta Chinaba, Mari, Tihar Germanunda, Fasi Toduna Hatkre, Border Tungan Kibadagi, Modegi Miam da Kok to Kurhamnare, Commando Personal Mari Matakta, CBI na charge Tangakre. I was singing a sea Pongo Pausi Singi, Mario Pausini, Nasi Ponga Pausi Singing Mario Pausing with the Him, Kalakana with the Mangasi, Cookie Studio, that way, senior journalist, but the PHANJOUBAM later, or Taramokcheri. Tomasi Pausi Single Labor, see a Quamana, Kobit, and another Malim Gunamasi, like Cheto in India, the Su, Mushi, Mangas, Uriado, Kesanigan, and from Panjori Havsini. A Simatang Dutch, Manipur Chief Minister, and Garansi, Ponabazar, Duga Tangal Bazar, Chetana, Yanchelamadung, that Quay Imaketil Sing Sea, Laliba, Mars Kumanga Papa. I think in Bagua Blow Creaduga employees su Kui Palina in a Karnaba, Naduga, Ate, Koi Manipurgi Mapan, the Habitai, Philippines start to a bottle lady sing a sea Koi, Lotion about Toronto, my details, maybe of whom the Pongo Pelegre. Maruin has coveted and another Manipur Sakana Pekale with Tabuk Singasida, can I power the satisfied way here not to hold him Nakali, Tamu Kremon in Tambi. You have the Hoigi Mangani getting in my head. When COVID see the Mangani Luidona Tamina, when a long term strategy in Lohani, that's enough. The Mangani Single Luvinate, Mangani is Lena Sandro, the Sandroxia, the Mangani Hendoka and the Getawa head, who come the Kana who did. Marang, when the CM is up under
ꯀꯩꯊꯦꯜ ꯅꯨꯃꯤꯠ ꯑꯃꯗ ꯍꯪꯕꯤꯌꯨ ꯑꯩꯈꯣꯏ ꯆꯥꯕꯗꯤ ꯀꯩ ꯆꯥꯗꯣꯏꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯜꯍꯧꯗ꯭ꯔꯒꯗꯤ ꯃꯤꯁꯤ ꯊꯣꯡ ꯂꯣꯟꯁꯟ ꯂꯩꯔꯒ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯌꯨꯝꯗ ꯄꯩ ꯊꯝꯕ ꯉꯝꯕ ꯀꯥꯡꯕꯨ ꯂꯩꯈ꯭ꯔꯦ ꯆꯔꯥ ꯍꯦꯜꯂꯒ ꯁꯨꯝ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯅ ꯇꯁꯦꯡꯅ ꯀꯃꯥꯏꯅ ꯇꯧꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯔꯦꯁꯟꯁꯤ ꯀꯃꯥꯏꯅ ꯌꯦꯟꯗꯣꯏꯅꯣ ꯔꯦꯁꯟ ꯌꯦꯟꯅꯕ ꯁꯤꯟꯒꯗ꯭ꯔꯥ ꯐꯦꯌꯔ ꯄ꯭ꯔꯥꯏꯁ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯔꯤꯗ ꯏꯃꯨꯡ ꯂꯩꯉꯩꯁꯤ ꯆꯥꯏꯅꯥ ꯇꯧꯔꯤ ꯆꯥꯏꯅꯥꯁꯨ ꯊꯣꯡ ꯂꯣꯟꯁꯟ ꯂꯩꯍꯧꯗꯅꯤ ꯃꯣꯏ ꯆꯥꯅꯕ ꯊꯛꯅꯕ ꯋꯥꯠꯍꯟꯗꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯇꯩ ꯃꯐꯝ ꯆꯠꯁꯨ ꯉꯥꯏꯔꯦ ꯑꯇꯩꯗꯤ ꯑꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯁꯣꯛꯂꯛꯏ ꯍꯥꯏꯁꯤꯡꯁꯤꯗ ꯂꯥꯏꯔ ꯂꯩꯕꯥꯛ ꯁꯣꯛꯄ ꯍꯧꯔꯛꯑꯦ ꯏꯔꯥꯟ ꯁꯣꯛꯂꯛꯏ ꯑꯗ ꯁꯣꯛꯄꯁꯤꯗ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛ ꯀꯩꯅꯣ ꯇꯧꯏ ꯏꯇꯥꯂꯤ ꯁꯣꯛꯄꯗ ꯃꯣꯏꯅ ꯂꯣꯏꯅꯃꯛ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯂꯣꯏꯅꯃꯛ ꯏꯅꯥꯛ ꯈꯨꯟꯕ ꯉꯥꯛꯇꯅꯤ ꯄꯔ ꯀꯦꯄꯤꯇꯦꯜ ꯏꯟꯀꯝꯗ ꯃꯣꯏꯅ ꯙꯃꯥ ꯍꯦꯜꯂꯦ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯑꯗ ꯃꯣꯏꯅ ꯊꯦꯡꯅꯕꯗꯨꯒ ꯑꯩꯈꯣꯏ ꯊꯦꯡꯅꯕꯗ ꯌꯥꯔꯣꯏꯗꯧꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯅꯦꯁꯅꯦꯜ ꯏꯃꯥꯔꯖꯦꯟꯁꯤ ꯑꯣꯏꯅ ꯁ꯭ꯄꯦꯟꯗꯒ ꯇꯧꯔꯤꯁꯦ ꯁ꯭ꯄꯦꯟꯗ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝꯁꯤ ꯅꯦꯁꯅꯦꯂꯥꯏꯁ ꯇꯧꯊꯣꯛꯏꯁꯦ ꯂꯣꯏꯅꯃꯛ ꯍꯣꯁꯄꯤꯇꯥꯜ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯂꯩꯍꯟꯗ꯭ꯔꯦ ꯀꯩꯅꯣ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯇꯥꯡꯉꯤꯗꯅ ꯇꯥꯡꯕꯅꯤ ꯃꯌꯥꯝꯁꯤꯅ ꯉꯝꯃꯣꯏꯅ ꯃꯣꯏꯅ ꯃꯇꯝꯁꯤꯒꯤ ꯀꯣꯚꯤꯗꯁꯤ ꯁꯣꯔꯤ ꯀꯣꯚꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯗ꯭ꯔꯤ ꯐꯥꯎꯒꯤꯗꯤꯅ ꯃꯣꯏꯅ ꯇꯧꯔꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝꯁꯤ ꯅꯦꯁꯅꯦꯂꯥꯏꯁ ꯇꯧꯊꯣꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥꯔꯖꯦꯟꯁꯤ ꯃꯦꯖꯔꯁ ꯌꯥꯝ ꯂꯧꯅꯔꯤꯑꯕ ꯁꯨꯝ ꯏꯃꯥꯔꯖꯦꯟꯁꯤ ꯆꯥꯏꯅꯥꯗ ꯃꯁꯥꯒꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯃꯣꯏꯗꯤ ꯀꯝꯃꯨꯅꯤꯁ ꯀꯟꯇ꯭ꯔꯤꯅꯤꯅ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯑꯦꯛꯁꯦꯁꯤꯕꯜ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯇꯦꯀꯜ ꯇꯧꯀꯥꯟꯁꯤꯗ ꯄꯨꯂꯞ ꯑꯣꯏꯅ ꯇꯧꯃꯤꯟꯅꯕ ꯆꯪꯉꯤꯅ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯉꯥꯛꯇ ꯅꯠꯇꯦ ꯃꯅꯤꯄꯨꯔꯁꯨ ꯊꯦꯡꯅꯔꯗꯣꯏꯅꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯆꯪꯉꯝꯒꯗꯧꯕ ꯃꯤꯁꯤ ꯌꯥꯝꯗꯦ ꯑꯗꯨꯒ ꯐꯦꯁꯤꯂꯤꯇꯤ ꯃꯌꯥꯝꯗꯤ ꯑꯦꯚꯦꯜ ꯇꯧꯕ ꯉꯝꯒꯗꯧꯕ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯔ ꯁꯤ ꯃꯌꯥꯝꯁꯤꯅ ꯀꯃꯥꯏꯅ ꯇꯦꯀꯜ ꯇꯧꯕ ꯍꯦꯛꯇ ꯄ꯭ꯔꯥꯏꯚꯦꯇꯥꯏꯁ ꯇꯧꯕꯁꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯣꯏꯊꯣꯛꯇꯕ ꯌꯥꯏ ꯑꯗꯨꯒ ꯀꯥꯟꯅꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯅ ꯇꯦꯀꯜ ꯇꯧꯗꯣꯏꯅꯣ ꯍꯤꯗꯥꯛ ꯀꯔꯤ ꯌꯦꯟꯗꯣꯏꯅꯣ ꯍꯥꯏꯅ ꯁꯦꯝꯅ ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯥꯄꯣꯟ ꯈꯨꯠ ꯍꯥꯝꯕꯤꯌꯣꯒ ꯍꯥꯏꯁꯤꯗ ꯁꯥꯄꯣꯟ ꯌꯦꯟꯊꯣꯛꯄꯤꯌꯨꯅꯤ ꯁꯥꯄꯣꯟꯁꯤ ꯔꯦꯁꯟ ꯇꯧꯔꯒ ꯃꯌꯥꯝꯗꯣ ꯁꯔꯀꯥꯔꯒꯤ ꯑꯣꯏꯅ ꯂꯩꯁꯜꯂꯒ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯁꯥꯄꯣꯟ ꯌꯦꯟꯕꯤꯌꯨ ꯁꯥꯄꯣꯟꯁꯤ ꯑꯩꯈꯣꯏꯁꯤ ꯂꯥꯏꯔꯕꯁꯨ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗꯀꯣ ꯑꯩꯈꯣꯏꯅ ꯁꯤ ꯁꯥꯄꯣꯟ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯤ ꯀꯥꯏꯗ ꯃꯆꯥ ꯀꯩꯅꯣ ꯕꯣꯇꯜ ꯃꯆꯥꯗ ꯂꯨꯄꯥ 50 100 ꯄꯤꯔꯛꯀꯅꯤ ꯂꯨꯄꯥ 50 100 ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯏꯟꯁꯥꯡ ꯉꯁꯤ ꯆꯥꯔꯁꯨ ꯀꯩꯅꯣ ꯇꯧꯔꯁꯤ ꯑꯔꯩꯕ ꯑꯃ ꯆꯥꯔꯁꯤ ꯀꯥ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤ ꯙꯃꯥ ꯂꯩꯔꯤꯕꯅꯤ ꯏꯃꯨꯡꯁꯤꯡꯁꯤ ꯐꯥꯎꯕ ꯑꯗꯩꯗ ꯂꯨꯄꯥ 50ꯒꯤ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯂꯩꯌꯨ ꯂꯨꯄꯥ 100ꯒꯤ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯂꯩꯌꯨ ꯍꯥꯏꯗꯣ ꯃꯤ ꯑꯃꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯄꯥꯏꯅꯧꯒ ꯍꯥꯏꯁꯦ ꯑꯔꯥꯏꯕ ꯄꯣꯠ ꯅꯠꯇꯦꯕ ꯑꯗꯨꯅ ꯉꯝꯃꯣꯏꯗꯧꯕ ꯄꯣꯠꯁꯨ ꯑꯣꯏ ꯑꯔꯥꯏꯕ ꯅꯠꯇꯅ ꯑꯗꯨꯅ ꯁꯨꯝꯕꯁꯤ ꯀꯃꯥꯏꯅ ꯇꯧ ꯌꯦꯟꯊꯣꯛꯀꯗꯒꯦ ꯀꯃꯥꯏꯅ ꯇꯧ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯍꯟꯗꯒꯦ ꯁꯥꯄꯣꯟ ꯌꯦꯟꯊꯣꯛꯁꯤ ꯔꯦꯁꯟ ꯌꯦꯟꯊꯣꯛꯁꯤ ꯆꯥꯅꯕ ꯅꯣꯏ ꯌꯥꯔꯤꯈꯩꯗꯤ ꯀꯩꯊꯦꯜꯁꯤ ꯀꯥꯗꯕꯁꯨ ꯂꯠꯅ ꯀꯥꯍꯟꯁꯤ ꯌꯥꯝ ꯀꯨꯡꯉꯅꯣ ꯂꯥꯏꯅꯥ ꯁꯟꯗꯣꯛꯄ ꯍꯦꯟꯕꯅꯤꯅ ꯀꯃꯥꯏꯅ ꯂꯠꯅ ꯀꯥꯔꯕꯅꯤꯅ ꯃꯤ ꯇꯪꯈꯥꯏꯅ ꯀꯥꯟꯅꯁꯤ ꯀꯩ ꯍꯥꯏꯁꯦ ꯇꯪꯈꯥꯏꯅ ꯀꯥꯟꯅꯁꯤ ꯅꯠꯇ꯭ꯔꯒ ꯃꯁꯨꯡ ꯀꯥꯟꯅꯁꯤ ꯑꯗꯨ ꯌꯨꯝꯗ ꯂꯩꯍꯧꯕ ꯀꯥꯡꯕꯨꯒꯤꯅ ꯅꯣꯡꯃꯒꯤ ꯔꯦꯁꯟ ꯑꯩꯈꯣꯏ ꯄ꯭ꯂꯥꯅꯤꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯄ꯭ꯂꯥꯅꯤꯡꯁꯤ ꯌꯥꯝ ꯆꯥꯎꯅ ꯇꯧꯒꯗꯧꯕ ꯄꯣꯠ ꯋꯥꯠꯂꯦꯕ ꯀꯩꯒꯤꯅꯣꯗ ꯅꯣꯡꯃꯗ ꯂꯣꯏꯗꯧ ꯄꯣꯠꯇꯦ ꯑꯗ ꯃꯌꯥꯝ ꯍꯧꯖꯤꯛ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯅꯔꯤꯁꯤ ꯑꯗꯨꯃꯛꯅꯦꯕ ꯑꯩꯈꯣꯏ ꯉꯔꯥꯡ ꯀꯕꯤꯇꯥ ꯀ꯭ꯔꯤꯁꯅꯟ ꯍꯣꯏꯅ ꯏꯕꯗ ꯌꯥꯎꯔꯛꯏꯁꯤ ꯑꯩꯈꯣꯏꯅ ꯈꯨꯕꯥꯛ ꯈꯨꯁꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯧ ꯑꯩꯈꯣꯏ ꯑꯦꯇꯤꯇ꯭ꯌꯨꯠ ꯁꯣꯏꯔꯦ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯇꯧꯁꯤ ꯁꯣꯁꯤꯌꯦꯜ ꯁꯣꯂꯤꯗꯥꯔꯤꯇꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒꯤ ꯃꯍꯨꯠꯇ ꯁꯣꯁꯤꯌꯦꯜ ꯁꯣꯂꯤꯗꯥꯔꯤꯇꯤ ꯇꯧꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥꯗ ꯑꯩꯈꯣꯏꯗ ꯀꯩꯅꯣꯁꯤ ꯌꯥꯝ ꯂꯩꯔꯒꯗꯤ ꯆꯥꯅ ꯊꯛꯅ ꯌꯥꯝ ꯂꯩꯔꯒꯗꯤ ꯑꯗꯨꯐꯥꯎ ꯈꯤꯇꯪ ꯗꯣꯅꯦꯠ ꯇꯧꯊꯣꯛꯑ ꯃꯌꯥꯝꯗ ꯌꯦꯟꯊꯣꯛꯅꯕꯒꯤ ꯌꯨꯝꯗ ꯍꯦꯟꯗꯣꯛꯄꯤꯔꯛꯀꯅꯨ ꯈꯔ ꯌꯦꯟꯅ ꯆꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯃꯛ ꯊꯣꯛꯂꯒ ꯂꯣꯏ ꯁꯤꯃꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯄꯨꯂꯞ ꯀꯩꯅꯣ ꯇꯧꯁꯤ ꯑꯩꯈꯣꯏ ꯐꯣꯟꯗꯒ ꯋꯥꯔꯤ ꯐꯥꯎꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯁꯣꯂꯤꯗꯥꯔꯤꯇꯤ ꯑꯣꯏꯅ ꯎꯠꯁꯤ ꯑꯗꯨꯒ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁ ꯊꯝꯁꯤ ꯀꯥ ꯍꯥꯏꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯨꯝꯕꯗꯁꯨ ꯈꯔ ꯇꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠ ꯌꯥꯝ ꯌꯥꯎꯔꯤꯑꯕ ꯁꯨꯝ ꯑꯗꯨ ꯃꯌꯥꯝ ꯍꯥꯏꯅꯔꯤꯁꯤꯁꯨ ꯑꯗꯨꯒ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅꯁꯨ ꯆꯥꯏꯅꯥꯗ ꯀꯃꯥꯏꯅ ꯇꯦꯀꯜ ꯇꯧꯈꯤ ꯆꯥꯏꯅꯥꯗꯅ ꯃꯣꯏ ꯂꯣꯏ ꯑꯥꯏꯁꯣꯂꯦꯠ ꯇꯧꯔꯦ ꯑꯩꯕꯨ ꯋꯨꯍꯥꯟ ꯍꯥꯏꯕ ꯁꯤꯇꯤꯗꯨ ꯃꯤ ꯑꯃꯗ ꯆꯪꯍꯟꯗꯦ ꯊꯣꯛꯁꯨ ꯍꯟꯗꯦ ꯑꯗꯩ ꯃꯌꯥꯝ ꯁꯥꯎꯅꯕꯁꯨ ꯌꯥꯎꯋꯤ ꯇꯧꯔꯤꯉꯩꯗꯨꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯚꯥꯞ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯣꯏꯗꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯈ꯭ꯔꯦꯅ ꯑꯗꯣ ꯃꯣꯏ ꯍꯥꯏꯁꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯂꯥꯏꯅꯥ ꯑꯁꯤ ꯂꯥꯛꯀꯗꯧ ꯂꯩꯔꯦ ꯍꯥꯏꯕ ꯄꯣꯠꯁꯨ ꯑꯗꯨꯒꯤ ꯏꯟꯑꯦꯚꯤꯇꯦꯕꯤꯂꯤ ꯑꯣꯏꯕ ꯄꯣꯠ ꯃꯥꯏꯅꯁ ꯈꯔ ꯂꯧꯁꯤ ꯂꯥꯛꯑꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯦꯀꯜ ꯇꯧꯗꯒꯦ ꯍꯥꯏꯁꯦ ꯂꯥꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤ ꯑꯃꯨꯛꯇꯪ ꯄꯨꯂꯞ ꯂꯥꯛꯁꯜꯂꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯉꯝꯗꯦꯅ ꯑꯗꯨꯅ ꯇꯞ ꯂꯥꯛꯇꯧ ꯂꯩꯔ ꯄꯣꯠꯅꯤꯅ ꯇꯞ ꯂꯥꯛꯆꯁꯅꯨ ꯑꯩꯈꯣꯏ ꯗꯤꯁꯇꯦꯟꯁꯤꯡ ꯌꯥꯝ ꯊꯣꯛꯅꯒꯨꯝꯁꯤ ꯃꯌꯥꯝ ꯌꯥꯝ ꯁꯝꯅꯒꯨꯝꯁꯤ ꯍꯥꯏꯔꯤꯁꯦ ꯂꯥꯛꯑꯁꯨ ꯇꯞ ꯂꯥꯛꯑꯒꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯄꯥꯁꯤꯇꯤꯗ ꯇꯦꯀꯜ ꯇꯧꯕ ꯂꯥꯏꯌꯦꯅ ꯑꯃꯨꯛꯇꯪ ꯄꯨꯂꯞ ꯍꯦꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯒꯤ ꯃꯤ 50 ꯄꯨꯔꯛꯄꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯅꯦꯕ ꯑꯗꯨ ꯇꯧꯗꯅꯕ ꯅꯣꯡꯃꯒꯤ ꯃꯤ ꯑꯃꯅꯤ ꯄꯨꯈꯠꯂꯛꯅꯕ ꯅꯥꯗꯤ ꯅꯥꯗꯧꯔꯦ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯁꯨ ꯊꯥ ꯑꯃꯗ ꯄꯨꯂꯞ ꯅꯥꯁꯤꯜꯂꯛꯄꯒꯤ ꯃꯍꯨꯠꯇ ꯆꯍꯤ ꯑꯃꯗ ꯁꯟꯗꯣꯛꯑꯒ ꯇꯞ ꯅꯥꯖꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯑꯩꯈꯣꯏ ꯍꯦꯜꯊ ꯐꯦꯁꯤꯂꯤꯇꯤ ꯂꯩꯔꯤ ꯃꯌꯥꯝꯁꯤꯅ ꯇꯦꯀꯜ ꯇꯧ ꯉꯝꯃꯤꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯇꯥꯍꯟꯁꯤ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯦ ꯑꯗꯨꯅ ꯂꯣꯡ ꯇꯔꯝ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯈꯟꯗ ꯌꯥꯔꯣꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯊꯤꯡꯕ ꯍꯥꯏꯁꯤꯗ ꯃꯌꯥꯝꯗ ꯑꯦꯋꯦꯔꯅꯦꯁ ꯑꯣꯏꯍꯟꯕꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯆꯧꯕ ꯌꯥꯝ ꯁꯥꯊꯤꯕ ꯑꯃ ꯂꯥꯛꯇꯧꯔꯦ ꯈꯤꯇꯪ ꯃꯌꯥꯝꯗ ꯑꯦꯋꯦꯔ ꯍꯧꯖꯤꯛ ꯑꯝꯇ ꯏꯊꯧ ꯆꯥꯟꯅꯗꯦꯕ ꯁꯨꯝ ꯏꯂꯥꯏ ꯂꯥꯏꯅ ꯁꯨꯝ ꯈꯟꯗꯣꯛꯄꯒꯤ ꯃꯑꯣꯡ ꯇꯧꯋꯤꯗꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯀꯅꯨ ꯑꯩꯈꯣꯏꯁꯤ ꯂꯥꯛꯑꯣꯏꯒꯁꯤ ꯄꯪꯍꯥꯏ ꯍꯥꯏꯅꯨ ꯂꯥꯛꯑꯒ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯚꯥꯏꯔꯁꯅ ꯅꯥꯕ ꯂꯥꯏꯅꯥ ꯑꯦꯗꯁ ꯍꯥꯏꯕ ꯂꯥꯏꯅꯥ ꯌꯥꯝ ꯁꯥꯊꯤꯕ ꯂꯥꯛꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔꯗ ꯊꯥꯖꯅꯔꯒ ꯄꯩꯒ ꯂꯩꯔꯝꯃꯤꯗꯨꯅ ꯌꯥꯝ ꯀꯟꯅ ꯊꯤꯅ ꯁꯣꯛꯄꯗ ꯃꯅꯤꯄꯨꯔꯁꯤ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ
so he lay bonde so the really am pay so pir so so he na khanduk nu le gum se so adana khoi na moigi ana sida ngasi do so ina article wasn't post param moi america da hoji si ana sida khoi na han asu ga hai si arun te moi america da hoji hospitalized ro mu si 50 mahas ni hen ya me na ba adana yam kana heta ila na 40 50 galaxies high so most vulnerable ma ada ila khandokum si ada han ngara so to ni ga khalaga han adu su yam vulnerable we han ni ga ba han gumba de hanagi medical history leba cancer na ba immune son le ka mu sin ya sin yam ka so is bo ada mo italy ga hai si italy di this hadiga laina na khoi gi generation ma rob to bi hre han helwen si be han me am si adu mo di sida hospital hai ina kun bali bang ne so blop laksan bizida hospital sin tackle dongom da han sing ge thado si ge thado e si mo ventilator hab da ya da ko mu sida ventilator masin ni kona da mina acd ma khare hen ku hin je ya ri ma kan bi si kaina aduna doctor gumba health worker me am si thola kan sa trauma ina kan me am kal hodo kan sa ai imang da aina kan ya ban kan ngam hodo kan sa noi da do mai do da mental problem ho leina ren hai kan sa doctor health worker nurse ka thola kap pa ge ba ana hum si natraga laina ana hum kan ya do ventilator akoina ventilator si PRADIP to ina amal le kan sa mi mo mari na kan sa amali kala sen kan sa hum thado ina thado ko ka to ka mu thola ga mo si mental problem ho le gi post le trauma le bi pol la na haina re ba adna si me am yam tabada kilinga yo pum nam si la kan sa khu chicken no phi adu moi na hai sa khu individual awareness si khare hin na si ai gon hakcha no de kan sa voluntarily isolate to si ai na den to adu anga me am su anga ne khare moi da kha so ko wa le na adu ga so ti head le bonde adu ga so ko yo moi da le na adu contact to ro so moi da na te so moi chan do bu ai ba adu anga na ha sing su kin consider si han sing so ai have vulnerable populations ko si adu khoina yam da ko social distancing ila kan sida akhoi live ba ha ma sai ai yengarang video unar ba television unar ma amsu ji yeng internet ha ko su admi hangna ko sa ba ke cha do ba hangna ba hangda do pot ma da ni admi akhoi ne ilai na yum da le ni sai kan sida ngamoi do bi am yauri ba ngam chara hen do ni ha po si am yauri ada khoi Manipuri su si po si am le ru ga India ge ne jame sathi ra khoi slam me se thola ga di ngamoi kur ha mo ising ha mo sa ji ising phang bu so sa le kur na da ha mo ising thak ni le tra si mai kur ham do no sabon labor ngam do kam bu sa sabon le ra kamai sabon no do no ka si khan bi ai ru ga sabon si da any kind of sabon phe ha me khoi sabon hong bo so pisu sabon bo so khoi na sarkar le sal ga mayam di yan thok gi Katian we am sida sabon on pire herone almai to ho da gale khoi gi adu lawan ho quarantine matang je achu bo issue mo re maro na khoi ya pu kan na ba jaga sing hai batai khoi gari de le ba ton ton school mari khoi mai tam gi una ko le ba adu HRD adu extra s siba mayam school sing je le ba le kai gi club ka kamu sin grade kamu sin khoi sai sida khoi to bi ga no hai ba gi people la khoi gi change ma mindset ma khoi sida la ka da kai khalisi kamai yeng bi masi chongningai oibra natraga sunga oidabra aduga people sine react tore si kamaina yengbi tahu si pose la khoi thaina h han nara kan si pose thoki bone ta sena khoina mi h na ren si kan sida polo bina mi oli da so lona ga le na khoi kinang understand to what be had le h kamai loni hai mi khangu da gi amai to yaw rina adi si pose khoi kitang khoi se thoro ko do no wi ga sai hai ro pausing gari da moi quarantine center se mi aro ga hesbo si gi si di khoi na sarkar na moina gari sai selling isu airport na pokol pa mai khalam ya som airport la ga mi thak tham jani ya bai na ar tham jani ga sa khoina leina si kamai na sandui he bi khang ga samna ko physically samna da gi ka do de he posu mo khoi khang yo akhoi ha ji virus ai hakchang mong chang de he di ga do de adu ga virus si ko bai bai le posu na te samna physical ai am physical contact ni hai na si mi am khang ga di he quarantine lai bidra ka su am ko na kin ngai su le tabran khale ai na hum u da de ba adu sai loi tong ga kai thamni he bo lag doi ne ba ha ga sai gi mai gi har ga di mi khuri mo gari le mi su sol ko ai mo sai ha na adum le jaram sai adu ga di loi na mo yum de he don gum ji hai si ta ba yum de he don loi yum de le ne sai ka sai hospital ho bu khan na gum ji hai ga hai pos la ga do adu si gi si ya da ni na mayan cooperation kha da ka le brain khale sai sa ba adu le na si kamai sa do e khang ga di mi quarantine sita khoi imong manung do ho hai da imong manung ho kara am na re ha kan sita
ꯃꯥꯁꯤ ꯁꯝꯅꯗꯨꯅ ꯊꯝꯅꯗꯣꯏꯅꯦꯕ ꯐꯤꯖꯤꯀꯦꯜ ꯀꯣꯟꯇꯦꯛꯁ ꯂꯩꯔꯒꯗꯤ ꯁꯣꯛꯅꯕꯅꯤꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡꯁꯤ ꯁꯔꯀꯥꯔꯅꯁꯨ ꯑꯋꯦꯔꯅꯦꯁꯁꯤ ꯈꯤꯇꯪ ꯍꯦꯟꯅ ꯄꯤꯕ ꯐꯕ꯭ꯔꯥ ꯈꯜꯂꯤ ꯂꯩꯅꯥ ꯇꯥꯃꯤꯟꯅꯕ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯘꯔꯤꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯀ꯭ꯂꯕꯀꯤ ꯑꯗꯨ ꯂꯩꯅꯥꯁꯤ ꯁꯟꯗꯣꯛꯄꯗ ꯑꯁꯨꯃꯥꯏꯅ ꯇꯧꯕ ꯐꯤꯖꯤꯀꯦꯜ ꯀꯣꯟꯇꯦꯛ ꯂꯩꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯅ ꯁꯟꯗꯣꯛꯄꯁꯤ ꯁꯤꯐꯥꯎ ꯆꯦꯛꯁꯤꯟꯅꯗꯧꯅꯤ ꯑꯗꯩ ꯍꯦꯟꯗꯣꯛꯈ꯭ꯔꯗꯤ ꯀꯩꯁꯨ ꯁꯦꯐ ꯑꯣꯏꯔꯦꯅ ꯇꯧꯔꯛꯏꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯑꯁꯣꯝ ꯆꯥꯏꯅꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥ ꯀꯥꯟꯁꯤꯗ ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝꯁꯤꯗ ꯑꯅꯧꯕ ꯁꯥꯕ ꯌꯥꯎꯏ ꯑꯗꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯁ꯭ꯇꯦꯗꯤꯌꯝ ꯃꯌꯥꯝꯁꯤ ꯑꯣꯟꯊꯣꯛꯑ ꯃꯣꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯑꯣꯟꯊꯣꯛꯏ ꯇꯥꯛꯇ ꯇꯧꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯀꯣꯑꯣꯄꯔꯦꯠ ꯇꯧꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯣ ꯂꯥꯏꯅꯥꯁꯤ ꯀꯤꯗꯕꯁꯨ ꯌꯥꯗꯦ ꯑꯗꯣ ꯀꯤꯕꯁꯤꯗ ꯍꯦꯟꯖꯟꯅ ꯀꯤꯔꯁꯨ ꯁꯟꯗꯣꯛꯏꯗꯧꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯁꯟꯗꯣꯛꯀꯅꯤ ꯀꯤꯕꯁꯨ ꯐꯠꯇꯦ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯗꯤ ꯏꯁꯥꯅ ꯈꯤꯇꯪ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯗꯤ ꯑꯩꯁꯤ ꯃꯤ ꯑꯇꯩꯒꯤ ꯑꯩꯅ ꯁꯟꯗꯣꯛꯀꯥꯟꯗ ꯉꯔꯥꯡꯁꯨ ꯀꯩꯅꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯗꯨ ꯉꯥꯛꯅ ꯍꯥꯏꯔꯕꯅꯤꯅ ꯄꯥꯗꯕꯁꯨ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯑꯦꯚꯔꯦꯖꯇ ꯁꯟꯗꯣꯛꯏꯁꯤ 2.6% ꯁꯟꯗꯣꯛꯏ ꯃꯤ ꯑꯅꯤ ꯃꯈꯥꯏ ꯑꯍꯨꯝ ꯁꯟꯗꯣꯛꯀꯥꯟꯁꯤꯗ ꯑꯩꯅ ꯆꯦꯛꯁꯤꯟꯖꯔꯒꯁꯨ ꯁꯟꯗꯣꯛꯄꯁꯤꯗ ꯑꯗꯨꯅ ꯃꯣꯏ ꯁꯟꯗꯣꯛ ꯃꯊꯪ ꯖꯦꯅꯦꯔꯦꯁꯟꯁꯤ 10 ꯂꯥꯟꯅꯤ ꯀꯥꯟꯁꯤꯗ 3,500ꯅꯦꯕ 3,500 ꯅꯥꯔꯛꯄ ꯍꯥꯏꯁꯤ ꯍꯣꯁꯄꯤꯇꯥꯜ ꯃꯌꯥꯝꯁꯤꯗ ꯋꯥꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩ ꯏꯊꯟꯗꯅ ꯅꯥꯔꯀꯥꯟꯁꯤꯗ ꯃꯊꯪ ꯁꯟꯗꯣꯔꯛꯄꯁꯤ ꯃꯤ 10 ꯖꯦꯅꯦꯔꯦꯁꯟ ꯂꯥꯟꯊꯣꯛꯀꯥꯟꯁꯤꯗ ꯃꯤ 3,400 ꯅꯥꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯄꯣꯠꯁꯦ ꯁꯤꯒꯤ ꯑꯋꯦꯔꯅꯦꯁ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯁꯟꯗꯣꯛꯀꯥꯟꯁꯤꯗ ꯑꯩꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯂꯥꯏꯅꯥꯁꯤ ꯚꯥꯏꯔꯁ ꯂꯥꯛꯑꯒ ꯌꯥꯝ ꯀꯟꯅ ꯁꯤꯝꯇꯝ ꯊꯣꯛꯂꯛꯇꯕ ꯌꯥꯏꯑꯕ ꯑꯩ ꯔꯦꯖꯤꯁꯇꯦꯟꯁ ꯀꯜꯂꯝꯃꯗꯤ ꯑꯗꯨ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯅ ꯂꯦꯇꯦꯟ ꯀꯦꯔꯤꯌꯔ ꯑꯣꯏꯅ ꯃꯤꯉꯣꯟꯗꯗꯤ ꯁꯟꯗꯣꯛꯍꯟꯕ ꯌꯥꯏꯑꯕ ꯁꯤꯃꯁꯨ ꯑꯩꯈꯣꯏ ꯑꯋꯦꯔꯅꯦꯁꯁꯤ ꯂꯣꯏꯅꯃꯛꯁꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯣꯠꯁꯤꯅꯤ ꯍꯥꯏꯁꯦ ꯃꯔꯛꯁꯤꯗ ꯑꯩ ꯇꯥꯃꯣ ꯑꯊꯦꯟꯕ ꯕ꯭ꯔꯦꯛ ꯂꯧꯖꯈꯤ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯝꯅ ꯔꯤꯃꯥꯔꯀꯦꯕꯜ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯅꯤꯔꯚꯌꯥ ꯒꯦꯡ ꯔꯦꯞ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ 4 ꯐꯥꯁꯤ ꯇꯧꯔ ꯍꯥꯠꯄ ꯃꯇꯥꯡꯗ ꯂꯥꯛꯆꯒꯦ ꯁꯣ ꯕꯤꯌꯔꯁ ꯃꯔꯛꯁꯤꯗ ꯑꯊꯦꯟꯕ ꯕ꯭ꯔꯦꯛ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯈꯟꯅ ꯂꯩꯖꯒꯦ Lamjingba Cab brings you a brand new fare chart for wedding packages. Package number 1 within IMPHAL city area up to the range of 15 kilometers for 6 hours at rupees 1,800 only. Package number 2 outside IMPHAL city area ranging from 15 kilometers to 30 kilometers for 6 hours at 2,000 rupees only. Package number 3 outside IMPHAL city area beyond 30 kilometers for 6 hours to 8 hours at rupees 2,600 only. For details, suggestions or feedback, please contact 1800-1027959 or 8794-613154 or visit our office at Nagamapal Rims Road near Nityananda Mandir. ब्रेक मतुंदा मैम तरा मुक्तरी अई तामदा लाचिनगी सिंगरांग सियाम रिमार्केबल ओइबन निमिन हाइबदा इंडिया गी ना कोइगी जस्टिस डिले इज जस्टिस डिनाई ना कोइ सही तरेत हेना कोइ निब्रा रेम केस यामना कोइगी हॉरिबल ओइबा हाइबता कोइगी अचेन बस अमदा यामना कोइ मोइ मरी तरुक चंगना रेप तौबनी जुबिनाइल अम जावबनी अमना मसा मतनदा कोइगी जेल मनुंदा कोइ फाची तो कोइ सुसाइड तोर सेरमनी ngaraंगी कोइगी सुप्रीम कोर्ट डिसीजन पिरे मतुंदा कोइ मोइ मरी कोइ फाची तोरगा हातखिबसे मसीसिना अखोइगी इंडिया दा हाइबा ताई अदुगा एलिजिबल्स मणिपुर सो अखोइगी क्राइम चथरिबसे मसदैदा क्राइम्स अगेंस्ट वुमेन एंड चाइल्ड सी खरा अचौबा मदुना कैपिटल पनिशमेंट सिना इंपैक्ट अमा पीबा गंगुद्रा दुगा कमाइन येंबी अदुगा ngaraंगी निमिसि कमाइन खनबिदम सिगिसी हाइगे जस्टिस टू फंगनी होय हारि अदु याम फैको डेथ सेंटेंस फै फते हाइबगी आर्गुमेंट सम चाउन के केम कांदे हाइबगी लाइफ सेंटेंस हमन फैगा हाइबगेबा अदुगो अखोइगी ngasai crime ri am tamthi bina mi si tau kan se kalak pien bagi nongai bagi adu ya hoi blood la sama sa si mi khoi mo yaw le ni na si pele hat ka dawni ka hai pos yaw na adu ba khoi na hoina death sentence yani de hari ka mu sa na khoi na khoi animal instinct do si khoi phudok jab si phari bra hai pos hang na yaw mi hat la ga nongai ba si encourage ko to prize am pato wa so jail da mapun si thamba thamba phora ke na khoi na क्राइम तौकान याम तमथीब मी हाइतारे मी अतो अमुकसु क्राइम थोरगा याम साथीना तब क्राइम तौर कामुसी प्रजा का पुल्लगदी अमुकसु थोरपे मिगोन डेंजरस होय हेबी लॉजिक्स तो ओरगदी मोइसी थोनजलगा मपुनसी थोनज थंबिजने फै हाइब कामुसु लेरे अदु लेरगा तसेन हारगदी अखोइगी साइगी जस्टिस डिलीवर तौकान सिदा अखोइगी
ꯊꯦꯡꯖꯔꯒꯁꯨ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯕ ꯄꯣꯠꯅꯤꯅ ꯈꯤꯇꯪ ꯍꯦꯟꯅ ꯗꯤꯇꯔꯦꯟ ꯑꯣꯏꯅ ꯀꯣꯟꯅ ꯇꯧꯔꯛꯀꯗꯕ ꯀꯥꯡꯕꯨꯗꯁꯨ ꯑꯁꯤꯒꯤ ꯇꯦꯟꯗꯦꯟꯁꯤ ꯂꯩꯕ ꯀꯥꯡꯕꯨꯗꯁꯨ ꯇꯧꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗꯗꯤ ꯃꯌꯥꯝꯅ ꯃꯥꯏ ꯊꯥꯖꯅꯕ ꯑꯗꯨ ꯁꯤꯗꯤ ꯑꯥꯔꯒꯨꯃꯦꯟꯁꯤꯗꯤ ꯑꯗꯨꯝ ꯉꯁꯥꯏ ꯍꯥꯏꯗꯣꯏꯅꯤ ꯍꯥꯠꯇꯣꯛꯄꯁꯤꯅ ꯐꯕ꯭ꯔꯥ ꯍꯥꯠꯇꯣꯛꯑꯀꯥꯟꯁꯤꯗ ꯀꯔꯤ ꯀꯥꯟꯅꯒꯦ ꯍꯥꯏꯕꯗꯣ ꯍꯥꯠꯇꯣꯛꯄꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯄꯨꯟꯁꯤꯕ ꯖꯦꯜ ꯊꯝꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯂꯩ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯌꯥꯝ ꯊꯤꯅ ꯐꯠꯇ꯭ꯔꯦ ꯀꯩꯅꯣ ꯃꯣꯏꯗꯤ ꯌꯥꯝ ꯊꯤꯅ ꯀ꯭ꯔꯥꯏꯝ ꯌꯥꯝ ꯑꯆꯧꯕ ꯇꯧꯔꯨꯔꯦ ꯑꯃꯨꯛꯁꯨ ꯇꯧꯔꯛꯄꯒꯤ ꯆꯥꯟꯁ ꯂꯩ ꯑꯃꯨꯛ ꯊꯥꯗꯣꯛꯀꯅꯤ ꯃꯔꯥꯏꯅ ꯊꯥꯗꯣꯛꯆꯔꯛꯀꯅꯤ ꯍꯥꯏꯕ ꯈꯟꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯍꯟꯖꯜꯂꯛꯄ ꯀ꯭ꯔꯥꯏꯝꯁꯤ ꯍꯟꯖꯜꯂꯛꯄ ꯂꯩꯅ ꯑꯗꯨꯅ ꯇ꯭ꯔꯥꯏ ꯀꯩꯅꯣꯁꯤ ꯄꯅꯤꯁꯃꯦꯟꯁꯤ ꯌꯥꯝꯅ ꯑꯍꯛꯄ ꯄꯅꯤꯁꯃꯦꯟꯗꯤ ꯄꯤꯕ ꯑꯗꯣ ꯍꯥꯠꯄꯃꯛꯇꯤ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯁꯤꯗꯤ ꯗꯤꯕꯦꯠꯇ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯏꯁꯨꯁꯤ ꯀ꯭ꯂꯣꯖꯔ ꯑꯃ ꯄꯣꯔꯛꯏꯁꯦ ꯂꯣꯏꯁꯤꯟꯗꯅ ꯑꯃ ꯂꯩꯁꯤ ꯄꯦꯟ ꯑꯃ ꯌꯥꯎꯋꯤꯅ ꯀ꯭ꯂꯣꯖꯔ ꯑꯃ ꯄꯣꯔꯛꯏꯁꯤ ꯃꯗꯤ ꯐꯔꯦꯅ ꯈꯜꯂꯤ ꯇꯁꯦꯡꯅ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯅꯤꯔꯚꯌꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯕꯤꯛꯇꯤꯝꯗꯨꯒꯤ ꯃꯃꯥ ꯑꯁꯥꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯥꯔꯆꯀꯤ ꯇꯥꯡ 10ꯁꯤ ꯅꯤꯔꯚꯌꯥ ꯅ꯭ꯌꯥय ꯗꯤꯕꯁ ꯑꯆꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯅꯨꯃꯤꯠ ꯐꯪꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯔꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯂꯟ ꯇꯧꯔꯅꯤ ꯍꯥꯏ ꯃꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯝꯄꯦꯛ ꯍꯥꯏꯕ ꯇꯥꯏꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯥꯂꯟ ꯇꯧꯅ ꯇꯣꯉꯥꯟ ꯊꯝꯃꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯤꯕꯁꯤꯗ ꯈꯔꯤꯝꯒꯤꯗꯤ ꯍꯟꯊꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯅ ꯀꯔꯤ ꯄꯤꯔꯛꯄ ꯌꯥꯏꯅ ꯈꯜꯂꯤ ꯇꯥꯃꯣ ꯃꯅꯤꯄꯨꯔ ꯀꯟꯇꯦꯛꯁ ꯂꯥꯛꯀꯥꯟꯗ ꯁꯤꯒꯤꯁꯤꯗ ꯉꯁꯥꯏ ꯍꯥꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯆꯩꯔꯥꯛ ꯐꯪꯕ ꯌꯥꯏ ꯍꯥꯏꯕ ꯈꯜꯂ ꯀꯥꯟꯁꯤꯗ ꯃꯤꯉꯣꯟꯗ ꯗꯤꯇꯔꯦꯟ ꯑꯃ ꯂꯩꯍꯟꯕꯗꯣ ꯑꯗꯨꯒꯤꯗꯤ ꯐꯒꯅꯤ ꯑꯗꯣ ꯇꯁꯦꯡꯅ ꯗꯦꯠ ꯁꯦꯟꯇꯦꯟꯁꯃꯛ ꯍꯥꯏꯔ ꯀꯥꯟꯁꯤꯗꯗꯤ ꯗꯦꯠ ꯁꯦꯟꯇꯦꯟꯁꯁꯤ ꯌꯥꯝ ꯀꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯆꯪꯁꯤꯜꯂꯤꯕ ꯍꯥꯏꯇꯥꯔꯦ ꯊꯋꯥꯏ ꯌꯥꯎꯅ ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯇꯤꯚꯂꯤ ꯇꯧꯔꯤꯁꯤ ꯑꯃꯦꯔꯤꯀꯥꯅꯦꯕ ꯑꯃꯦꯔꯤꯀꯥꯗ ꯇꯧꯀꯥꯟꯁꯤꯗ ꯑꯃꯦꯔꯤꯀꯥꯗ ꯀ꯭ꯔꯥꯏꯝꯁꯤ ꯑꯗꯨꯝ ꯍꯦꯟꯅ ꯂꯩꯗꯅ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯔꯤꯁꯤ ꯗꯦꯠ ꯁꯦꯟꯇꯦꯟꯁꯁꯤ ꯌꯥꯝꯗꯤ ꯁꯥꯊꯤꯔꯦ ꯑꯗꯨꯒ ꯌꯥꯝ ꯗꯤꯇꯔꯦꯟ ꯑꯣꯏꯕ꯭रा ꯍꯥꯏꯗꯤ ꯑꯣꯏꯗꯦ ꯀ꯭ꯔꯥꯏꯝꯗꯨꯒꯤ ꯅꯦꯆꯔ ꯌꯦꯡꯉꯒ ꯀ꯭ꯔꯥꯏꯝꯁꯤ ꯀꯔꯤꯗꯤ ꯊꯣꯛꯂꯛꯏꯅꯣ ꯃꯥꯁꯤ ꯏꯟꯁꯇꯤꯡꯆꯨꯋꯦꯜ ꯀ꯭ꯔꯥꯏꯝꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯗꯤꯚꯤꯌꯟ ꯕꯤꯍꯦꯚꯤꯌꯔ ꯍꯥꯏꯗꯣ ꯗꯤꯚꯤꯌꯟ ꯕꯤꯍꯦꯚꯤꯌꯔ ꯑꯣꯏꯔꯗꯤ ꯈꯤꯇꯪ ꯉꯥꯛꯈꯤ ꯌꯥꯏꯀꯣ ꯃꯥ ꯄꯦꯊꯣꯂꯣꯖꯤꯀꯦꯜ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯅ ꯂꯥꯛꯑꯒꯗꯤ ꯍꯥꯠꯂꯁꯨ ꯑꯗꯨꯝ ꯂꯩꯅꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨꯒꯤ ꯇꯦꯟꯗꯦꯟꯁꯤ ꯂꯩꯕ ꯀꯥꯡꯕꯨꯗ ꯑꯗꯨꯝ ꯂꯩꯅꯤ ꯀ ꯍꯥꯏꯕꯁꯨ ꯂꯩꯔꯦ ꯁꯨꯝ ꯑꯗꯨꯅ ꯑꯥꯔꯒꯨꯃꯦꯟꯁꯤ ꯉꯁꯥꯏ ꯍꯥꯏꯗꯣ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯌꯥꯝ ꯆꯥꯎꯁꯨ ꯗꯦꯠ ꯁꯦꯟꯇꯦꯟꯁ ꯌꯥꯕ ꯂꯩꯕꯥꯛ ꯈꯔ ꯂꯩꯔꯤ ꯗꯦꯠ ꯁꯦꯟꯇꯦꯟꯁ ꯌꯥꯗꯕ ꯂꯩꯕꯥꯛꯁꯤ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯥꯏꯔꯣꯅꯦ ꯅꯣꯔꯠ ꯀꯣꯔꯤꯌꯥ ꯍꯣꯏꯗꯕꯨꯗꯤ ꯀꯩꯝ ꯇꯥꯗ꯭ꯔꯦ ꯍꯥꯠꯂꯒ ꯃꯤꯕꯨꯗꯤ ꯄꯪꯍꯥꯠ ꯍꯥꯠꯂꯦ ꯑꯗꯨꯏꯁꯨ ꯌꯥꯔꯦ ꯀ꯭ꯔꯥꯏꯝꯁꯤ ꯆꯠꯊꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯑꯃꯦꯔꯤꯀꯥꯁꯤꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯃꯌꯥꯝꯁꯨ ꯂꯣꯏ ꯎꯕꯅꯤꯅ ꯗꯦꯠ ꯁꯦꯟꯇꯦꯟꯁ ꯐꯔ ꯌꯥꯕ ꯃꯐꯝꯗ ꯃꯣꯏꯗꯤ ꯗꯦꯠ ꯁꯦꯟꯇꯦꯟꯁꯁꯤ ꯆꯂꯥꯏꯕ ꯃꯐꯝꯅꯦꯕ ꯁ꯭ꯇꯦꯠꯁꯤꯒꯤꯁꯨ ꯈꯔ ꯍꯦꯟꯅ ꯈꯦꯠꯅꯩ ꯃꯣꯏ ꯂꯣꯁꯨ ꯈꯔ ꯈꯦꯠꯅꯕꯅꯤꯅꯕ ꯑꯗꯩꯗ ꯗꯦꯠ ꯁꯦꯟꯇꯦꯟꯁ ꯌꯥꯕ ꯂꯩꯕꯥꯛꯁꯤꯗ ꯀ꯭ꯔꯥꯏꯝꯁꯤ ꯑꯗꯨꯝ ꯋꯥꯠꯇꯦꯕ ꯁꯨꯝ ꯑꯗꯨꯒ ꯖꯦꯜꯁꯤꯡꯁꯤꯁꯨ ꯃꯣꯏꯁꯤ ꯕꯤꯛ ꯊꯜꯂꯦꯕ ꯑꯃꯦꯔꯤꯀꯥꯒꯤ ꯀꯩꯗꯧꯕꯩꯅꯣ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯦꯛ ꯑꯥꯔꯒꯨꯃꯦꯟ ꯇꯧꯔꯀꯥꯟꯁꯤꯗ ꯆꯣꯝꯁꯀꯤ ꯑꯣꯏꯅ ꯂꯩꯕꯥꯛꯁꯤ ꯌꯥꯝ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯒ ꯖꯦꯜꯁꯤꯡꯁꯤꯅ ꯀꯩꯗꯧꯕꯩꯅꯣ ꯑꯃꯦꯔꯤꯀꯥꯗꯅ ꯖꯦꯜꯗ ꯂꯩꯕ ꯃꯤ ꯃꯁꯤꯡ ꯈ꯭ꯋꯥꯏ ꯍꯦꯟꯅ ꯍꯦꯜꯂꯤꯁꯤ ꯀꯩꯗꯧꯕꯩꯅꯣ ꯑꯃꯦꯔꯤꯀꯥꯗꯅ ꯗꯦꯠ ꯁꯦꯟꯇꯦꯟꯁ ꯃꯁꯤꯡ ꯀꯩꯗꯧꯕꯩ ꯍꯦꯟꯅ ꯍꯦꯜꯂꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯗꯨꯝ ꯍꯪꯅꯗꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤ ꯁꯦꯝꯗꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯦꯜ ꯃꯣꯔꯁ ꯃꯌꯥꯝꯁꯤ ꯁꯦꯝꯗꯣꯛꯑꯒ ꯃꯤ ꯃꯌꯥꯝꯁꯤ ꯔꯤꯐꯣꯔꯝ ꯇꯧꯔꯒ ꯇꯧꯕꯁꯤꯅ ꯐꯩ ꯍꯥꯏꯕ ꯀꯥꯡꯕꯨꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯑꯥꯔꯒꯨꯃꯦꯟꯁꯦ ꯑꯅꯤꯃꯛꯇꯤ ꯈꯔ ꯂꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯄꯅꯤꯁꯃꯦꯟꯁꯨ ꯍꯦꯟꯖꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯄꯅꯤꯁꯃꯦꯟ ꯑꯆꯧꯕꯁꯨ ꯂꯩ ꯈꯪꯍꯟꯕ ꯑꯗꯨꯒ ꯁꯣꯁꯦꯜ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯅꯦꯕꯔ ꯔꯦꯞ ꯀꯦꯁꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯦꯜ ꯑꯦꯇꯤꯇ꯭ꯌꯨꯠ ꯅꯨꯄꯥꯅ ꯅꯨꯄꯤ ꯎꯁꯤꯠꯇꯕꯒꯤ ꯄꯣꯠꯁꯤꯃ ꯈꯔ ꯌꯥꯎꯔꯤꯕ ꯅꯨꯄꯤꯅ ꯅꯨꯡꯗꯥꯡ ꯊꯣꯛꯂꯒꯗꯤ ꯅꯨꯄꯤ ꯑꯣꯛꯇꯕꯤꯅꯤ ꯀꯥꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯍꯦꯛꯇ ꯈꯟꯕꯤ ꯑꯗꯨꯒ ꯅꯨꯄꯥꯅ ꯇꯧꯔꯒ ꯌꯥꯏ ꯀꯥꯏ ꯍꯥꯏꯕꯒꯤ ꯑꯗꯨꯃ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯑꯩꯈꯣꯏ ꯋꯥꯈꯜꯁꯤꯗ ꯆꯨꯗꯅ ꯂꯩꯕ ꯄꯣꯠ ꯈꯔ ꯌꯥꯎꯔꯤꯕ ꯁꯤꯁꯤꯡꯁꯦ ꯃꯨꯊꯠꯅꯕꯒꯤ ꯑꯦꯐꯣꯔꯠꯇꯨꯁꯨ ꯌꯥꯝ ꯆꯥꯎꯅ ꯇꯧꯕ ꯊꯣꯛꯄ꯭ꯔꯥ ꯈꯜꯂꯤ ꯑꯗꯨ ꯂꯣꯡ ꯇꯔꯝꯗ ꯑꯗꯨꯅ ꯃꯦꯟ ꯐꯔꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯛꯖꯥꯝꯄꯜꯗꯨꯗ ꯐꯨꯔꯤꯈꯩ ꯐꯅꯤ ꯍꯥꯏꯗꯣ ꯐꯨꯔꯒ ꯐꯨꯗꯧ ꯃꯁꯤꯡ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯄ ꯖꯦꯜ ꯃꯌꯥꯝꯁꯤ ꯄꯤꯛ ꯊꯥꯡꯒꯠꯂꯛꯄ ꯀꯣꯟꯅꯗꯅ ꯖꯦꯜ ꯑꯅꯧꯕ ꯁꯥꯕꯒꯤ ꯐꯤꯕꯝ ꯂꯩ ꯃꯣꯏꯗꯤ ꯖꯦꯜꯁꯤꯡꯁꯤ ꯁꯥꯕ ꯃꯅꯨꯡ ꯀꯩꯅꯣ ꯂꯩꯔꯤꯅ ꯑꯗꯨꯅ ꯃꯣꯏꯅ ꯃꯥꯔꯛ ꯇ꯭ꯋꯦꯟ ꯍꯥꯏꯔꯝ ꯑꯃ ꯂꯩ ꯃꯥꯔꯛ ꯇ꯭ꯋꯦꯟ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯖꯨꯀꯦꯁꯟ ꯐꯍꯜꯂꯣ ꯃꯥ ꯍꯥꯏ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯒꯤ 18 ꯀꯌꯥꯗꯅꯣ ꯃꯣꯏ ꯃꯥꯔꯛ ꯇ꯭ꯋꯦꯟꯒꯤ ꯃꯇꯝꯗꯅꯦ ꯑꯗꯩꯗ ꯀꯩꯅꯣꯁꯤ ꯃꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟ ꯁ꯭ꯀꯨꯜꯁꯤꯡꯀꯣ ꯒꯚꯔꯟꯃꯦꯟ ꯁ꯭ꯀꯨꯜ ꯈꯔ ꯃꯨꯠꯊꯠꯂꯁꯤ ꯄꯩꯁꯥ ꯃꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄꯩꯁꯥ ꯄꯥꯏꯗꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯔꯤꯁꯦꯁꯟ ꯂꯩꯕ ꯃꯇꯝꯁꯤꯗ ꯒꯚꯔꯟꯃꯦꯟ ꯁ꯭ꯀꯨꯜ ꯈꯔ ꯃꯨꯠꯊꯠꯂꯁꯤ ꯃꯣꯏꯁꯤꯡꯁꯤ ꯄꯩꯁꯥꯁꯨ ꯂꯥꯛꯇꯦ ꯀꯥꯟꯁꯨ ꯀꯥꯟꯗꯦꯅ ꯑꯗꯣ ꯂꯩꯔꯤꯁꯤꯅ ꯀꯩꯅꯣꯒꯤ ꯈꯔ ꯂꯥꯏꯔꯕ ꯑꯦꯔꯤꯌꯥ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯅ ꯑꯁꯣꯝꯗꯅ ꯕ꯭ꯂꯦꯛ ꯑꯦꯔꯤꯌꯥ ꯑꯃꯨꯕ ꯃꯌꯥꯝ ꯂꯩꯐꯝ ꯑꯦꯔꯤꯌꯥꯁꯤ ꯂꯩꯀꯥꯟꯁꯤꯗ ꯃꯨꯠꯊꯠꯂꯛꯄꯁꯤꯗ ꯅꯣꯏꯅ ꯄꯩꯁꯥ ꯁꯦꯞ ꯇꯧꯅꯤꯅ ꯁ꯭ꯀꯨꯜꯒꯤ ꯃꯨꯠꯊꯠꯄꯗ ꯄꯩꯁꯥ ꯈꯔ ꯁꯦꯞ ꯇꯧꯅꯤ ꯍꯥꯏꯔꯤꯗꯣ ꯍꯌꯦꯡ ꯖꯦꯜ ꯁꯥꯕꯗ ꯃꯦꯟ ꯇꯤꯡꯗꯣꯏꯅꯤ ꯑꯗꯨꯅ ꯃꯨꯠꯊꯠꯀꯅꯣ ꯃꯥꯅ ꯑꯥꯔꯒꯨꯃꯦꯟ ꯇꯧꯋꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯣꯁꯦꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯗꯨꯅ ꯍꯦꯟꯅ ꯐꯩ ꯖꯦꯜ ꯊꯝꯃꯒ ꯃꯤ ꯐꯨꯅꯤ ꯍꯥꯏꯕꯗꯨꯒꯤ ꯃꯍꯨꯠꯇ ꯁꯣꯁꯦꯜ ꯑꯉꯥꯡꯁꯤꯡꯁꯤ ꯀ꯭ꯔꯥꯏꯝ ꯇꯧꯔꯛꯇ꯭ꯔꯤꯉꯩꯗ ꯃꯣꯏ ꯆꯨꯝꯊꯣꯛꯄꯤꯍꯧꯗꯅ ꯐꯩ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯂꯤꯡꯍꯜꯂꯨ ꯀꯣꯂꯦꯖ ꯂꯤꯡꯍꯜꯂꯨ ꯑꯗꯨꯒ ꯀꯩꯅꯣꯗ ꯖꯦꯜ ꯃꯁꯤꯡ ꯐꯅ ꯃꯊꯟꯇ ꯍꯟꯖꯔꯒꯅꯤ ꯍꯥꯏꯕ ꯄꯣꯠ ꯂꯩꯌꯦꯕ ꯁꯤꯒꯤ ꯑꯥꯔꯒꯨꯃꯦꯟꯁꯤꯁꯨ ꯑꯩꯈꯣꯏ ꯂꯧꯐꯝ ꯊꯣꯛꯄ ꯌꯥꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯁꯤꯁꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯥꯛꯏꯁꯦ ꯃꯥꯒꯤ ꯔꯨꯠ ꯀꯣꯖ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯏ ꯃꯌꯥꯝꯁꯤ ꯑꯌꯥꯝꯕꯅ ꯔꯦꯞꯀꯤ ꯀꯦꯁꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯇꯥꯍꯩꯗꯕ ꯍꯥꯏꯕ ꯇꯥꯏ ꯏꯚꯟ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯏꯟꯐꯥꯟ ꯑꯗꯨꯒ ꯌꯥꯝꯅ ꯖꯨꯕꯦꯅꯥꯏꯜ ꯑꯣꯏꯕ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤ
more than 60 above leirba myam chatharakba khoi khabar da pa matamda khoi pausi da pa matamda nungai taba powerful da masi kamain tawna khoi masi reduce tawna kai tabe awareness advisor kai darkar lei masi tam maroina male sex male si male and female si adum masi di adum desire si adum pok pai batai mai khutaka horakba instinct du control to banga mo da bisu myam thui so asina khoi kamain tawi ai sex education darkar oibra du myam sing si khoi kari khali tamo si mutam si simakne ko mai mark twain haram so sai khoi kharabudi yamchina pathological criminal ragadi masi mai makok se swer na to ne heavy posle mai genetic contents ro ni empathy por ai si masa si outre empathy khoi na moina mirror neuron ga hai si yaro kan empathy poi hai da si khare wala mi yaro to biso empathy si sumu poto mi sle empathy di ena mi ma sokan da ngon powder do asum mi si sumu poto germany rifkin hoina you like se da ba are da aina mi amna sai da ai karano ai ma thang mathan thin da ngon ai kan phaw da si sumu phaw do yi ke ne mai so yeng le ngam mi xiao masai mirror neuron yaw do bi mawon phaw do akhui si software empathy hai posi software ne hai ba sama karano mai ma da hikru sin mam ja ga ai tin jung ina si empathy po ne yaw si bo empathy si so yaw do ga mu da do mai hikru ja ga mi yeng le ga sinu taro so mawon no ai to le so no agon no ai to phaw do ba mi ma tin so le ma so ngon phaw do ba suma po le ba kamu se de empathy yaw do ne se crime gi tendency la ga di mo sem sathi ba mo pathological killer gra is da suma le ra suma mi se le ra ga di genetically sort of me and my neurological circuits sort of kamu di jail tham jam ni khande sai aduga punishment du mayam de society gi isolate to the pai le mo sing si de ba akoi ne hegi cinema sathi ba silence of the lamb ga to cinema uri din na masai go na ha la no ja mi music khang do post la ga si mo di society gi isolate to changi ada generally di mi crime to kamu si akoi gi social morings dang hai sembi rak ba soi gi mayam sira mi yeng so hen bagi mi yeng sira mi si pu do asi ka kamu phata bani ana racism sira so adugan gender equations so no pi ngang ka kana da ka hoi wangang ro yauna rina yaur si usul te po ne usite po si yaro pu do no hoina crimes thole thorok pi po de na adana hoina sai mark to ne haido no school phalu college phalu adu ji jail tham jo sia ka ne haido jail nadana nang college school ni phala ragadi jail masing hin ga te yaroi haise si posi yam tina khoina loksan bia poktak ne haide khoina tambi bai matungina khoi gen khoi larger section of the population haida kharaburi hai pathological oi jab kamu da oi jare larger section of the population sire khoina ngang life phan tambi wa ad morality phan tambi wa he horpa kan sire gi si to hoide to phum thokte si to rogari mathang no soidar kani kai si mai angang ha de uhan lak pa ad phatri si moi phat phai phati he si moi da masa da khangal phadana ha de pi ni khangal lak pa adu ergi sai social crime em ka handar ka ne handar ko sai asoi ka ngu na khoina punishment section me jera na adu sai jail masing hande han ge hergadi education phagala lo arang ang sing ma pa na phan tambi loina bi ka haise si bo siam leibrai khale matam sulo sile tamalo sile da hoi sat ki incident si am ngai ta thodo hai batai yum chani gi mathak mai cha ke bhaji ton ba organizations in civil society aduga ton ba political parties me am changnan haji moi gi aw tar ba sin mateng pangi hoi yam phai apha khongthang ni mateng pang su laibu hang de khoi mamang gi message khoi dispute leibani lam gi matang se du madugi warosin ma purak tab duna unkhanna ba ani phurup ani marak ta thoki ba aduga pamna ba thoki ba du hobjecti need of the award si kanoni hoi mateng pang su yam phai aduga as well as ngasagi leiriba dispute to loisan batangai phadabra khalen tragedi masi more and more am tholak ba yab khudong su lei possibility su lei tamuk sai kari mod pimini lei si posna khoi lebak si tor si thaini ge traditional ownership ke sum paisan da mong sum thaja ba haida ruga anoba lakpa si benefit ani mar da ha on nung ha on me mo ne singilam very jana kha na modern system lakre sarkar lam singi loina mak sarkar on dorga nadar matam on da ning thoera mi ne sarkar adro mi se on kat pa yam lai sak ban lun thokidre mlr act lr act lakan si 960 lakunina 60 lakan si da on sam yam kan lu hidre se lebak si punamak si akhoi kai authority am na on do ni akhoi na machem se pata machem se pairaga akhoi leijabani pata si ju akhoi na haisi pata si lease ne to sing harga ai
ꯑꯩꯒꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯅꯔꯁꯤꯞ ꯅꯠꯇꯦꯕ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯄ꯭ꯂꯣꯠ ꯌꯨꯝ ꯁꯥꯖꯩ ꯄ꯭ꯂꯣꯠꯇꯨ ꯍꯌꯦꯡ ꯑꯁꯤ ꯁꯅꯥ ꯐꯪꯉꯦ ꯈꯣꯟꯅꯤ ꯐꯪꯉꯦ ꯍꯥꯏꯔꯗꯤ ꯁꯔꯀꯥꯔꯅ ꯂꯧꯁꯤꯟꯕ ꯌꯥꯏꯑꯕ ꯁꯔꯀꯥꯔꯅ ꯃꯥꯅ ꯑꯦꯃꯤꯅꯦꯟ ꯗꯣꯃꯦꯟ ꯍꯥꯏꯅ ꯂꯣꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃ ꯂꯩ ꯑꯗꯨꯅ ꯇꯧꯔꯒ ꯑꯩ ꯁꯔꯀꯥꯔꯅ ꯂꯧꯁꯤꯟ ꯇꯥꯔꯦ ꯀꯝꯄꯟꯁꯦꯁꯟ ꯑꯣꯏꯅ ꯂꯨꯄꯥ ꯄꯩꯁꯥ ꯄꯤꯕꯅ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯂꯝ ꯑꯇꯣꯞꯄ ꯑꯃ ꯄꯤꯕꯅꯤ ꯄꯤꯔꯒ ꯂꯧꯁꯤꯟꯒꯦ ꯍꯥꯏ ꯀꯥꯟꯗ ꯂꯧꯁꯤꯟꯗ ꯑꯩꯅ ꯌꯥꯔꯣꯏꯅ ꯊꯤꯡ ꯌꯥꯔꯣꯏꯕ ꯑꯩꯁꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜꯅꯤ ꯑꯩ ꯊꯥꯏꯅꯗꯤ ꯏꯄꯥ ꯏꯄꯨ ꯍꯥꯟꯅꯗꯤ ꯂꯩꯔꯛꯄꯅꯤ ꯁꯤ ꯂꯧꯔꯣꯏ ꯂꯧ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯌꯥꯔꯣꯏꯕ ꯁꯔꯀꯥꯔꯒꯤ ꯂꯝꯅꯤ ꯑꯩꯈꯣꯏꯅ ꯂꯤꯁ ꯂꯧꯔ ꯂꯩꯕꯅꯤ ꯄꯇꯥ ꯄꯥꯏꯔ ꯂꯩꯕꯅꯤ ꯄꯇꯥ ꯇꯦꯛꯁ ꯊꯤꯔꯤꯅꯤ ꯄꯇꯥ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗ ꯁꯔꯀꯥꯔꯅ ꯑꯦꯃꯤꯅꯦꯟ ꯗꯣꯃꯦꯟ ꯁꯤꯖꯤꯟꯅꯔꯒ ꯁꯤ ꯑꯩꯈꯣꯏ ꯂꯧꯁꯤꯟ ꯇꯥꯔꯦ ꯍꯥꯏ ꯀꯥꯟꯁꯤ ꯂꯧꯁꯤꯟ ꯄꯤꯗ ꯌꯥꯔꯣꯏꯕ ꯁꯤꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯃꯣꯗꯔꯟ ꯂꯦꯟ ꯇꯦꯅꯔꯁꯤꯞꯁꯤꯐꯥꯎꯕ ꯁꯤꯒꯤ ꯃꯣꯗꯔꯟ ꯂꯦꯟ ꯇꯦꯅꯔꯁꯤꯞꯁꯤ ꯂꯩꯇ꯭ꯔ ꯀꯥꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯆꯠꯁꯥꯠ ꯇꯧꯀꯥꯟꯗꯁꯨ ꯈꯨꯟ ꯃꯌꯥꯝꯁꯤ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯅꯗꯤ ꯑꯃꯅ ꯃꯥꯏꯒ꯭ꯔꯦꯇꯔꯤꯒ ꯍꯥꯏꯕꯒꯤ ꯃꯥꯏ ꯃꯥꯏ ꯗꯦꯐꯤꯅꯦꯁꯟ ꯂꯩꯖꯩꯗꯅ ꯁꯤ ꯂꯥꯛꯄꯁꯤꯅ ꯊꯣꯛꯂꯛꯄ ꯀꯣꯟꯐ꯭ꯂꯤꯛꯅꯦꯕ ꯇꯧꯔꯤꯁꯤꯡ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯇꯞ ꯇꯞꯅ ꯈꯨꯗꯛꯇꯁꯨ ꯑꯣꯟꯊꯣꯛꯄꯁꯨ ꯍꯦꯛ ꯌꯥꯔꯣꯏ ꯀꯩꯅꯣ ꯀꯨꯏꯅ ꯃꯥꯏꯟꯁꯦꯠꯇꯣ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯦꯖꯨꯀꯦꯁꯟ ꯇꯝꯕꯤꯔꯛꯄꯗꯒꯤ ꯍꯧꯕꯗꯒꯤ ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯝꯕꯤꯈ꯭ꯔꯕꯅꯤꯅ ꯑꯣꯟꯊꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯇꯞ ꯇꯞꯅꯗꯤ ꯃꯣꯗꯔꯟ ꯁꯤꯁꯇꯦꯝ ꯆꯪꯒꯦ ꯍꯥꯏꯔꯒꯗꯤ ꯇꯞ ꯇꯞꯅꯗꯤ ꯑꯣꯟꯊꯣꯛꯇꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ ꯁꯔꯀꯥꯔꯁꯤꯗ ꯑꯩꯈꯣꯏꯅ ꯐꯦꯠ ꯊꯝꯃꯒ ꯁꯔꯀꯥꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯦꯠ ꯍꯥꯏꯕ ꯁꯤꯁꯇꯦꯝꯁꯤꯗ ꯁ꯭ꯇꯦꯠ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯍꯥꯏꯕ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯁꯤꯁꯇꯦꯝꯁꯤꯗ ꯃꯌꯥꯝꯁꯤ ꯁꯣꯁꯤꯌꯦꯜ ꯀꯣꯟꯇ꯭ꯔꯦꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯅꯪ ꯌꯦꯡꯁꯤꯟꯕꯤꯔꯣ ꯑꯗ ꯑꯩꯈꯣꯏꯁꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯦ ꯑꯗ ꯕꯦꯅꯤꯐꯤꯠꯁ ꯂꯧꯒꯦ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯦ ꯍꯥꯏꯕ ꯐꯤꯕꯝꯁꯤꯗ ꯑꯗꯨꯅꯤꯅ ꯁ꯭ꯇꯦꯠ ꯑꯩꯅ ꯗꯤꯐꯥꯏꯟ ꯇꯧꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯣꯗꯔꯟ ꯁꯤꯁꯇꯦꯝꯁꯤ ꯂꯥꯛꯄꯁꯤ ꯂꯥꯛꯇ꯭ꯔꯒꯗꯤ ꯁꯤꯒꯤ ꯁꯨꯝꯕ ꯃꯅꯨꯡꯒꯤ ꯐ꯭ꯔꯤꯛꯁꯟ ꯃꯌꯥꯝꯁꯤ ꯑꯇꯣꯞꯄ ꯃꯦꯀꯥꯅꯤꯖꯝ ꯀꯃꯥꯏꯅ ꯇꯧꯗꯧꯅꯣ ꯈꯪꯗꯦ ꯑꯗꯣ ꯍꯟꯗꯛ ꯁꯥꯊꯣꯔꯛꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯎꯔꯦꯅ ꯌꯥꯝ ꯊꯤꯅ ꯁꯥꯊꯤꯅ ꯊꯣꯛꯄ ꯌꯥꯏ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯂꯦꯟꯁꯤ ꯀꯥꯡꯕꯨꯅ ꯍꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏ ꯂꯝꯅꯤ ꯀꯣꯟꯅ ꯂꯥꯛꯄ ꯀꯥꯡꯕꯨꯅꯤ ꯆꯥꯁꯥꯅ ꯀꯣꯟꯅ ꯂꯥꯛꯄ ꯀꯥꯡꯕꯨꯅꯤꯅ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯃꯑꯣꯡ ꯂꯩꯐꯝ ꯊꯣꯛꯄꯅꯤꯒ ꯍꯥꯏꯕ ꯃꯑꯣꯡꯁꯦ ꯍꯥꯏꯕ ꯆꯪꯉꯦꯕ ꯁꯨꯝ ꯁꯤꯒꯤ ꯂꯥꯛꯀꯥꯟꯁꯤꯗ ꯃꯣꯗꯔꯟ ꯁꯤꯁꯇꯦꯝ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯀꯦꯁ ꯇꯧꯅꯔꯒ ꯀꯣꯔꯠꯇ ꯆꯠꯂꯒ ꯀꯦꯁ ꯇꯧꯅꯔꯒ ꯁꯤ ꯄꯇꯥꯅꯤ ꯕꯥꯎꯟꯗꯔꯤ ꯑꯗꯨꯅꯤ ꯑꯗꯥꯏ ꯂꯩꯔꯝꯕꯅꯤ ꯈꯣꯠꯂꯝꯕꯤ ꯃꯦꯞꯇꯁꯨ ꯌꯥꯎꯔꯤ ꯇꯧꯔꯒ ꯁꯦꯇꯜ ꯇꯧꯗꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯤꯁꯇꯦꯝ ꯑꯃ ꯄꯨꯁꯤꯟꯈ꯭ꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯦꯇꯜ ꯇꯧꯕ ꯈꯔ ꯂꯥꯛꯑꯦꯕ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏ ꯂꯝ ꯑꯣꯏꯔꯦ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯦ ꯍꯥꯏꯁꯤꯗ ꯑꯃꯅꯁꯨ ꯊꯥꯏꯅꯗꯒꯤ ꯑꯩꯈꯣꯏ ꯁꯤ ꯑꯣꯏꯔꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯣꯝꯂꯦꯟ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯣ ꯍꯣꯝꯂꯦꯟ ꯑꯁꯤ ꯑꯣꯚꯔꯂꯦꯞ ꯇꯧꯕ ꯄꯣꯠ ꯂꯥꯛ ꯀꯥꯟꯁꯤꯗꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯀꯅꯦꯕ ꯑꯁꯨꯝ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯁꯨ ꯅꯩꯅꯔꯒ ꯈꯨꯟꯖꯥ ꯃꯌꯥꯝꯒꯁꯨ ꯅꯩꯅꯔꯒ ꯀꯃꯥꯏꯅ ꯇꯧꯅ ꯁꯦꯇꯜ ꯇꯧꯁꯤꯒꯦ ꯑꯁꯤ ꯇꯧꯕꯗꯤ ꯃꯇꯝ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯆꯤꯜꯂ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯁꯤ ꯑꯩꯈꯣꯏ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯂꯦꯡꯕꯤꯔꯛꯇꯨꯅ ꯇꯥꯃꯣꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯤꯡ ꯊꯝꯕꯤꯗꯕ ꯇꯥꯃꯣ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯗ ꯃꯣꯔꯅꯤꯡ ꯇꯣꯛ ꯔꯦꯖꯤꯡ ꯗ ꯚꯣꯏꯁ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯌꯦꯡ ꯇꯥꯕꯤꯔꯨꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯈꯨꯔꯨꯝꯖꯧ ꯂꯣꯏꯅ ꯀꯥꯟꯅꯅꯕ ꯊꯝꯖꯔꯤ